Ukhrul da bom Pokhaibada Meetei Macha ama Leikhidre. Ngarang numidang Ukhrul town dagi kilometer amarom chatlaga leiba. Ukhrul Jasami National Highway 202 ga naknaba. Konghang ngayi da thokiba bom Pokhaibagi thokdok amada Meetei Macha ama Leikhidre. Leikhidre ba Meetei Macha dugi maming Rajan Konsam Sahi Hompune. Imphal East District ki Litan Pokpi Pukhaudagi. Haujikna Ukhrul gi Khaisiat Village da leibane. Presna phangba pau gi matungina de. Rajan Konsam gi asi bhaksang ngasi ayuk pung 9:10 rom taba matamda miyamna thengnarakhibane. Khudakta Ukhrul police ta pau pidaba matungda police ki kangbu thokdok thokpamda laklaga yengsinbaga loinana Imphal dagi mobile forensic team da pau pibadagi khudakta thokdok thokpamda laktuna yengsilakhi haire. Police ki pau na hai Leikhidre ba Rajan Konsamge oi thangba thabakta bom machet ama panbagi dakfam lai. Asi bhaksangi oi thangba nakalda mobile phone ama taduna leirambaga loinana Surup amade gas lighter ama taduna leirambasu thengnakheng. Thokdok aduga mari leinana Ukhrul PS na UD case ama lokhatkhrei loinana thokdok adugi matangda Ukhrul da leiba Meetei Baptist Church Ukhrul gi Church Secretary Arun Kumar na phongdorokpagi matungina de Rajan Konsam MBC Ukhrul gi member ne mahak sahi kunlom Ukhrul da leirakbane. Ngarang numidang pung 5:13 faubade mahaki imung manungda phone da pau phongnaramme. Mahak ahumlak nupi thibadage MBC Ukhrul na disciplinary action laukhaliba misakni haire. Thokdok thokphamgi manak nakpada leiba miyoisingna phongdorokpagi matungina de ngarang numidang pung 3 tagi 9 faubagi manungda bom Pokhaibagi khonjel ama taba leikhe. Aduga ngasi ayuk Rajan Konsamgi asi bhaksang thengnarakibani haire.